Ahamaktada Diamond TV channel miyang tabiri basingbo niramla thangjamna taram nokjari. Housing maka chatha jirakpada lanthok sari. Ngasigi matam gu Wapham amadi rasifal. Ngasigi ahanbada laukhatjari ba matam gu Wapham sana laibak editorial kalamdagi laukhatjaba. Nongmai fagat nanaba operation micham miyam awaba nanghandanaba laingak na hotnaba chungani. India da amuk da thokhidriba thaudok ama oina Manipur da thokhiba kangluki irang manungda state force singdagi masak khangdaba miyamna tongan makhalgi nongmai punna lising manga ga chatruk humpuga mapan munbiki hariba nongmai sing asigi manungda lising amga chahum nifuga maridi fagat pangam khre masina taglibadi hojik sumyamna state force tagi lakhiba nongmai lising mariga chahum kunga manga lairi State Force singdagi micham miyambu oiro natragana manam laiba mibu oiro nongmai lokhiba adu aikhoi makoi sirabasu yare aikhoi gi Manipur kandaba yade haibagi wakhalondani adubu lakhiba nongmai sing adu organize oidaba kangbuna pairagadi state asida thokhaidaba thodok kaya marum ama thorakani Maduna state asigi law and order da achoba jaiting ama pirakani asimak unified command ge chairman su oiriba Manipur lenga ki security advisor Kuldip Singana phongdokhibada micham miyam marakta nongmai thamba yade haibadu su lali haina kakpa yaroi kulngakpada season nakiba nongmai sing adu haujikti lengak ta pikhalaklo haiba Wapham si yamna ngalingai dagi hauna haiduna lai khwaidagi ikon kona chief minister nongtombam birena numit 15 ni gi matam thaduna Micham miyamna makhoida leiriba nongmai sing adu pikhalaknaba khanghanki hairiba nongmai sing adu pikhalak-taba taragadi akanba operation chathagani haina lauthokiba laiki hairiba Manipur da hairiba numit 15 nigi matam adu haukhre haujikti Manipur da akanba combing operation chathaba haure haina security advisor na paumi singda phongdokhiba laikre Luribadi nongmai sing adu khulngakpada Manipur kanbada siznakiba oibanina haujik leingakta pikhatpagi tangai fadaba matam adu yaurabara haiba wangsimadi miyamna hangnari miyamna haujik pamlibana nongmai laukhatringaida hana mitei sing sakphaba phibam amada leihanba pamli Manipur integrity sungkai haloi amasung miyamgi punsi amadi lanthum sing chapchana ngakani haibagi chapchaba khudam phanglaba Matamda nongmai pikhat hangani haina nupi mayam amanasu phongdokhiba laikre Manipur highway state asi yamna pikpa kanagumba amana tauba thabak atopa amana hekta khangba ngamba mafam amani Kangluki irang thokringaida Manipur da ing tapa phibam ama leirami matamdudadi khulai paiba lalauba singi aki akhang suka hena wanglamde adubu Kangluki irang thokraba matungdagidi mutkre launaruba lup kaya Hingalakle anauba organization kya semgalakle khulai paidana miyamgi marakta tillaga thabak toba organization phawba haujati miyamna akiba ama phawrakle Hana chalamba kanglon ama kaikre aduga haujina sale paiba natrana paidaba haiba thidana lupa kayana sale gi demand pangtauda taunare entrepreneur mayam ama karinungi entrepreneur oirubano hainarakle lanai gi mahisang lingkhaliba kangbusu achoba Potlum ama puhalle dukan phamba lalon itik tawba sing chaning tana thabak tawba ngamnadri khudong chaba phanglingaida haiduna migi awaba natragana khudong charoidabadu yengbibagi Wapham laite asigumba thaudok wathok kayam ama thorakpadagi Manipur lengak tatawriba mataw sibu karino haiba wahang kaya ama hangnarakle Masina maram oiraga Manipur lengak na chumba miyanggi wakat asi hantahan kinaba combing operation chathaba haiba sisu tangai fadaba oi haina lengak na lauramgani haiba yai Aikoina haujik thangnagadawriba lal asi maikai kadomnano haiba khangnade Aikoi masil amaga onsinnai masigi khudong chaba lengak na lawi Aikoina lingjel manana amata oina leminaba taragadi Haujik thangnariba khudong chadaba sing asishu kokhanba ngamgani aduga aikhoigi ngamkhai su ngakpa ngamgani state asigi law and order ngakpagi thaudang mamit lauba mayamna paikhrabani makhoina state asida tangdulai taba phibam ama lehanana bahona bahaibase miyam marakta leiriba nongmai sing laukhatpa khaktana oigani haina lawi tasengbadi miyam marakta nongmai lei haribase tampak khakta danate singda sumayam ama leiribani Jingi oinadi lengaktagi natragana Churachandpur town ye nongmai yonba dukan famlaga pokhiba
nongmaising adu nataba afaba makhalgi foreign country gi nongmaising makhoida lairibani matang asida panjaningba Wapham de tangai fadabani khallaga nongmai lokhatnana bagidamak combing operation jathaba yadaba oiragadi micham miyam awaban nangdanaba amasung miwat minai jathadana lengak na migyeng sangba jumgani haijaningi masini pujrakliba matam-matamgi Wapham makadarakpada Kanglaipa ki mairada gi lokachagi Manipur da santi hanjalakna bahona bada lengak loisingna chongpa thodang lofam thoi Chief Minister da gi hauraga ikoi gi MLA Minister kyana Manipur da tamna mahausa gi phibam da hanjalaktuna santi oiba Manipur am oirakle haiba mafam ase yamna toina phongdorakle lengak loisingna phongdorakle ba Wapham asitaraga nanyaningai oidibadi Manipur da hauji santi hanjalaklabra natragana karamba phibam da leiri haibasini Tasengna hairabadi hauji Manipur da thokliba kanglup anigi lan asi loidri masigi asengba khudamdi kuki militant singna mitai khul kayada nomai kapsinduna marak-marakta adumak landarakle masigi mathakta kuki singna namna tariba Churachandpur More Kangpokpina chingba mafam singda Manipur gi miyam na chathok chasin tawba ngamdri miyam di lairadana Manipur gi Chief Minister amadi atai Minister MLA sing fawba hairiba Wapham sing asida khongdaba ngamdri Maduna Manipur da thokliba kanglup ki irang ase santi oina mahausa gi phibam da hanjilhan gi haiba tarabadi aikhoi gi lengak loi oiriba minister amadi MLA singna amata oina puchel sengna maraiba ki damak ta lofam thokpa thodang ado lawba ngamgadabani haujingmakki oina di aikhoi gi lengak loi singna amata oina puchel sengna maraiba ki damak ta lofam thokpa thodang ado lawba ngamdre Makhoi gi marakta amaga punsinnanaba yadaba kanglup khaidoktuna leinabagi mami yamna chawna tari masigi mathakta aikhoi gi lengak loising amata oina punsinduna Bharat ki Prime Minister Union Home Minister na chingbada Manipur da thokliba kanglup ki irang ase loisinana ba hakthengnana unaduna wari saba fawa ngamjadri Bharat lengak na su aikhoi gi lengak loising gi marakta manadaba furup semduna amaga tinaba yadaba amasigi Kudong chaba lauduna kanglup ki irang asiloisyon na honadana matam sangdoktuna Manipur miyambo awabagi ipakta irak na handuna leheli haibiyay. Bharat ki Prime Minister na su Manipur da thoklibe irang asimasagi mayum makay chakpani haina lauduna khudakta may kanabagi thabag adu laukhatana asumak leiri handak Israel da Palestine gi militant singna Michelle Kapsinduna Landa Sinbada Bharat Masa Singh Ashok Apan Kaya Ama Yauba Matamdadi Khudakta Prime Minister Narendra Modi na awaba phongdo I makhoi gi damakta Bharat lengak chauthok chauna leptuna lei haiki aduba Manipur da thokliba kanglup gi irang asida miyoi chani gi makhat mayada sikraba miyoi kunga humdoi rom thiba khangdana leiriba miyoi kya so pan nangduna hojik hospital da aruba fibam da layengduna leiba kaya yauriba asigi Mathakta miyoi lising humpurom hena relief camp ta laiduna awaba khangliba asidadi Prime Minister Narendra Modi na hanna fawa yengbidana lairi Maduna luchingba ama oibagi michang mikhai naiba midyeng Manipur bu Bharat ki saruk amani haina khandabagi wakalon aduda yumpham oiraga makhada akhaba midyeng yengduna thabak tawrabra haibagi chingnaba adu Manipur miyam da fawali Maduna Manipur da thokliba kanglup ki irang asi loisinge haiba tarabadi aikhoi gi lengak loisingna amatta oina punsinduna apunbagi pangal thongna adu sagantuna Prime Minister di atai Bharat lengak ki luchingba singda ichang thongna taksin bangam batai loinana aikhoi gi lengak loisingna maraibak Manipur kanana ba tawthorakpa aphaba thabak sing adu leibak miyamda masak thokna khangan bangam gadabani aduga Laibak miyambu lengak loisingna amata oina konsenduna Manipur da santi purakna bahona famthoi masig ona dainabada aikhoi gi lengak loisinga laibak miyam gi marakta furup kanglup naiba haibadi amaga yengthina nabagi thabak khak tawbiroi dabani housing Manipur miyam amadi aikhoi gi lengak loisingi mangda tariba amadi asidi maraibak Manipur kanba aphongba yeknaba masak khanglabanina Miyam gi pangal thaunana yeknabagi sing maithiba piba haibasidi maram aduna Manipur da santi puraknabagi damakta Manipur gi Chief Minister na mangjil thana songthoktuna ruling gi MLA Minister ga amata oina khomjin tasin aduna mana
ꯄꯪꯕ ꯑꯃꯗꯤ ꯃꯃꯤꯠ ꯎꯗꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯉꯝꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯍꯟꯕ ꯇꯥꯏ꯫ ꯃꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯉꯩꯗꯁꯨ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯨꯌꯦꯜꯂꯟ ꯄꯥꯎꯗꯒꯤ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ꯫ ꯍꯨꯔꯥꯟꯕꯒꯤ ꯀꯣꯛꯇ ꯅꯥꯄꯤ ꯄꯛꯄ ꯌꯥꯗꯦ ꯈꯪꯍꯜꯂꯧ꯫ ꯃꯅꯤꯄꯨꯔ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯤ ꯉꯔꯥꯡ ꯉꯍꯥꯟꯇꯒꯤ ꯋꯥꯐꯝ ꯅꯠꯇꯦ, ꯀꯨꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯅ ꯃꯄꯥꯟ ꯂꯩꯕꯥꯛ ꯑꯃꯒ ꯉꯝꯈꯩ ꯁꯥꯡꯅ ꯄꯨꯜꯂꯨꯕꯗꯒꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡ ꯃꯅꯤꯄꯨꯔ ꯌꯧꯁꯤꯜꯂꯛꯄꯗ ꯂꯥꯏꯅ ꯊꯣꯛꯄꯗꯒꯤꯁꯨ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯃꯈꯜ ꯀꯌꯥꯒꯤ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄꯗꯧꯅ ꯑꯣꯔꯣ ꯆꯦꯟꯁꯤꯜꯂꯛꯂꯕꯁꯨ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯂꯣꯏꯗꯕ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯊꯥꯛꯇꯁꯨ ꯂꯩꯕ ꯉꯝꯗꯕꯅ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯕ ꯃꯤꯒꯤ ꯃꯁꯤꯡꯁꯨ ꯌꯥꯝꯈꯠꯂꯛꯄꯅꯤ꯫ ꯐꯤꯚꯝꯁꯤꯗꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯕꯁꯤꯡꯅꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯛꯄ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯤꯡꯖꯃꯩ ꯑꯦꯔꯤꯌꯥꯗ ꯄꯕ꯭ꯂꯤꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯅꯥꯗꯒꯤ ꯁꯅꯥ ꯊꯠꯅꯕꯒꯤꯗꯃꯛ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯇꯣꯛꯄꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯏ ꯀꯥꯕ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡ ꯄꯥꯛꯇꯛꯅꯅ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯍꯦꯟꯅ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯨꯕꯗꯒꯤ ꯑꯣꯚꯔꯗꯣꯁꯇ ꯂꯩꯈꯤꯗꯕ ꯀꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠꯁꯤꯗ ꯄꯥꯛꯇꯛꯅꯅ ꯆꯥꯕ ꯊꯛꯄ ꯇꯧꯅꯔꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡꯒꯤ ꯇ꯭ꯔꯥꯟꯖꯤꯠ ꯔꯨꯠ ꯑꯃ ꯐꯥꯎꯕ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯗ꯭ꯔꯒꯁꯤꯡꯒꯤ ꯁꯨꯡꯐꯝ ꯐꯥꯎꯕ ꯁꯦꯝꯒꯠꯅꯔꯛꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ 2019ꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯑꯀꯟꯕ ꯀꯦꯝꯄꯦꯟ ꯑꯃ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯆꯤꯡꯃꯥꯏ ꯈꯣꯟꯅ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯅꯅꯕꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯛꯈ꯭ꯔꯦ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯒꯤ ꯃꯥꯌꯣꯛꯇꯁꯨ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯇꯣꯇꯦꯜ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛ ꯐꯥꯎꯕ ꯁꯦꯝꯗꯨꯅ ꯆꯠꯅꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯁꯥ ꯂꯥꯟ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅꯁꯨ ꯗ꯭ꯔꯒ ꯐ꯭ꯔꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯂꯩꯖꯕ ꯄꯥꯝꯕꯩꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯏꯗ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯕ ꯀꯥꯡꯕꯨ ꯌꯥꯎꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯋꯥꯊꯣꯛ ꯑꯣꯏꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯑꯣꯛꯇꯣꯕꯔ 8, 2018ꯗ ꯏꯝꯐꯥꯜ ꯍꯦꯗ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯕꯨ ꯊꯣꯛꯐꯝ ꯊꯣꯛꯄ ꯊꯧꯗꯣꯛꯂ ꯍꯥꯏꯕꯅꯤ꯫ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯅꯦꯗ ꯂꯩꯕ 18ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯄꯅꯤ ꯄꯣꯁꯠ ꯑꯃꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯣꯄꯤ ꯃꯔꯨ ꯀꯤꯂꯣꯒ꯭ꯔꯥꯝ ꯑꯃꯔꯣꯝ ꯊꯥꯔꯛꯈ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯦ 3, 2018 ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯍꯧꯖꯤꯛ ꯊꯥ 5 ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯆꯠꯊꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯁꯨ ꯋꯥꯊꯣꯛ ꯑꯣꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯤꯡꯁꯤꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯄꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯁꯨ ꯆꯤꯡꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯃꯄꯥꯟꯒꯤ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯍꯧꯔꯕꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯏ ꯍꯥꯏꯗꯨꯅ ꯋꯥꯊꯣꯛ ꯑꯣꯏꯈꯤ꯫ ꯃꯦ 3, 2018 ꯗꯒꯤ ꯂꯥꯟ ꯆꯠꯊꯔꯛꯈꯤꯕꯗꯒꯤꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯆꯤꯟ ꯃꯤꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯆꯩꯔꯛꯁꯤꯗ ꯑꯦꯌꯔꯒꯤ ꯄꯣꯁꯠ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯄꯣꯄꯤ ꯃꯔꯨꯁꯤꯡ ꯊꯥꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯔꯨ ꯑꯔꯨꯕ ꯂꯥꯏꯅꯥꯅꯤ, ꯆꯨꯝꯅ ꯃꯤꯍꯨꯜ ꯌꯦꯡꯕꯗ ꯌꯥꯔꯣꯏ, ꯊꯥꯡ ꯊꯥꯒꯗꯕꯅꯤ꯫ ꯀꯨꯀꯤ ꯆꯤꯟ ꯃꯤꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯁꯧꯒꯠꯂꯤ ꯍꯥꯏꯔꯨꯕꯗ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯕ ꯏꯝꯐꯥꯜ ꯍꯦꯗ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯈꯨꯗꯤ ꯊꯤꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ?
Manipur tumnaba manghananaba honabada makhoi yaurabra haiduna hanglakloidabagi maram leibra thaudoksida Manipur leingak chin khumlaga tuminna laisinganu police na case laukhatle thijili haiduna leithokanu war on drugs ki haigatliba thoraba thangdu mafam chana haitharau lamdam sida asigumba thabak sing tawba yade haibidu chapchana khangalo masini pujarakliba asigi matam gi Wapham makha tarakpada asigi rasifal lamok mayam puna taminase Mesh Rasi hakchang nungaiba watli akal athaugi thabakta cheksilu ningba mapa sadragasu tungi poram sinba palamba thabak pangbadi leigani leisa pakhang singi oina gaikhum nabigani Mesh Rasi lausing pudok pangamdaba wangang haitrabadi fam tabagum nungai daba afa pungi thabak wanom thongnom da mai pakpadi lei leisa pakhang singi oina pungning phathana layu Mithun Rasi Jingnaganu ningba thungani thajadana oijaba yamna phangani afawa thabakta imung manung tanana pangba henna fagadaba numini lesa pakhang singi oina laibok thoina fagani Karkarasi palambalan fangbagi nungaiba miyamna chanbiba henba mina lakchaba ngamloi adubu maram khangdana hoya fabadi mangani lesa pakhang singi oina hanagum mari fai Singharasi ningba thungani sendong chawna fangani marup mapang amadi lai guru na chanbigani chin choirabadi na chaknaralda tainagani leisa pakhang singi oina wakhal nungaigani Kanyarasi khang bakanba amadi na chananai wasu lumna lobana oijagani arapa chatpa amadi lausing tanbada khara sajat hayu leisa pakhang singi oina ningba mapa charoi Tularasi pangning bathabak pangani oja oithaksu chauna fangadabani phangani michang wate amadi miyang mari fai chingnaba amadi loinei leisa pakhang singi oina nungsibana chali Brisirasi hakchang nungaiba watli yaknaba yami phinganu leptana manglomda changsin manan athak thongmana chali oijaba fanglani leisa pakhang singi oina ningba thongani Danurasi ngasi sumi paiba pokpa yaba lei maram sadana khutchawganu wanom thongnom kanaroi adubu achumbana mangoi nau saphagani Leisa pakhang singi oina yenarambadi farani makarasi thaba ingkhang abadi na sananai gi lamda pungning nungai jaba kharadi lei naitom thau pangba kanaroi mi loinaba phagani leisa pakhang singi oina mari fagatkani Kumbarasi wakal thokpa sendong chawna fangba amadi anauba asa lakpa numitni miyang mari fanabo honau napal tawganu leisa pakhang singi oina nungsipa fangani Aroibada minarasi mai pakani anauba thoramda mai onsanamba na hena kanagani marup khanba loba na saknaral sesingadaba numitni leisa pakhang singi oina nungjaba thungani Masini pujaragli bangasi rasifal amadi matam-matamgi Wapham Tabiriba singbo amuka na nirmala thangjamna khurumjari National amadi State Awardee MD Jia ulak pusanna makhada pijariba layong sing asi layangjari manung changba yadaba manung changbada chang naidaba manung changbada matam kuina changba saujanan thaba amangthong mayada pomba amangthong manungda pomba amangthong da makun hulaga nai chaba pistula amangthong gi akoibada maring chatlaga hagajaba puk numshit kaba gastric problem leiba e taba chikpa naba tonsil sinus asma khwang naba thagi khongkap chang naidaba fingau chatpa singli nauri son thaba asina singbasing layangjari ba mafam singdi Kekru Bila North AOC opposite Kekru Part Imphal ayuki pung 10 dagina nungthil gi pung 5 fauba mayang Imphal Kochak Bazar da ayuki pung 6 dagi ayuki pung 9 fauba Yaripok Bamo Laikai Kabarstan Road Thangjunumit amasung yumsakaisa khudingi ayuki pung 10 dagi nungthil gi pung 3 fauba Jumi Colony All Bazar near Muslim Masjid Sisipur akupa marol gi damak contact tawbiu MD Jia ulak pusham 8414825323 amuk danghanna 8414825323 Admission notice at Bangalore last few seat
Bangalore masak nairaba maming lairaba Pharmacy College, Narayana Institute of Pharmacy, Gautam College of Pharmacy amadi Oxbridge College of Pharmacy hariba college sing asida sit khara hangbagi pharmacy bu pamjaba amadi certificate bu pamjaba D Farm amasung B Farm gi yamna line pass tawba yaraba chahi manghandana lowest fees da akaknaba sit khara leijari. Interest laiba satra satri singna September gi last week fawbagi manungda admission tawbiu adongi khudong chanaba guideline leijari. Extra no commission and no extra fees leijade. Akupa marol gidamak Global Educare Khongjom Bazar 9378153923 amuktang hana 9378153923 natragana Diamond TV dagi khangbibiyagani. Karigumba dom yumda laiba anabasingi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medland Home Nursing Care Service Manipurna pung kunmari chukna adom yumda laktuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing mating pangzari akupa marol gidamak Medland gi helpline number 9205987988 ta call tawduna tanabiu. Lengsin Biraksi Life Care Diagnostics Wangsing Lamding Thobal District Manipur near National Highway 102 Lamding Cherapur Road EE Ground. Life Care Diagnostic asida hena khudong charibadi mafam asida specialist doctor sing phangbigani maroina medicine BP diabetes thyroid anxiety joint pain amadi tonga mabakhal gi laina sing gi oina thangje khuding maki phangbigani mathangda dermatology skin gi oina medical and cosmetic gi oina nomaijin khuding gi khudong chaba phangbigani ENT gi oina haibadi nakong naton khanau gi oina ningthauka ba khuding maki khudong chaba pijeri mathangda surgery gi oina leiba popa amadi sagul chen numit khuding gi oina leijari emergency medicine gi oina di numit khuding gi khudong chaba pijari. Life Care Diagnostic Wangsing Lamding Bazar asida makal khudimaki clinical laboratory test tawbagi khudong chaba leijari. Blood, urine, sputum, stool, ECG haribasing asi khudong chaba phangbigani. Hena khudong chaba di blood sugar test tawba amadi BP gi checkup tawbada 50% gi discount pijari. Masi khakta natana adom na sathok chasin da nungaitrabasu home blood collection gi damakta khudong chaba leijari. Masi khakta natana miyamna thoido hendona khangnaraba authorized sample collection gi Naukon Diagnostic amadi Babina Diagnostic ki sample collection gi center amasu oijari 24/7 care service tawjariba Life Care Diagnostic panjariba singasida domna khudong chaba lobi ninglabadi akupa marul gi dama call tobiu 7005378820 amukahna 7005378820 Life Care Diagnostic Wangsing Lamding Bazar.